ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯀꯦꯖꯕ ꯄꯥꯝꯖꯕ ꯃꯤꯋꯥꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯉꯥꯡꯅꯕ ꯇꯧꯊꯣꯔꯛꯄꯗ ꯃꯆꯨ ꯇꯥꯏ ꯍꯥꯏꯕ ꯒ꯭ꯔꯨꯞꯀꯤ ꯃꯅꯨꯡꯗ ꯁꯅꯥꯁꯨ ꯆꯟꯖꯔꯤꯕꯅꯤ꯫ ꯁꯅꯥ ꯃꯆꯥꯅꯨꯄꯥ ꯁꯨꯔ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯂꯨꯍꯣꯡꯂꯛꯄ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯤ ꯊꯥꯗꯣꯏꯒ ꯃꯈꯣꯏꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯆꯦꯛꯀꯤ ꯌꯨꯝꯗꯨꯗ ꯏꯪꯅ ꯇꯞꯅ ꯄꯥꯟꯖꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛꯇꯣ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯏꯅꯦ ꯁꯤꯖꯒ ꯋꯥꯔꯤ ꯁꯥꯅ ꯍꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯈꯕꯔꯒꯤ ꯆꯦꯕꯥꯎꯗꯁꯨ ꯌꯥꯎꯗꯕ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯑꯉꯛꯄ ꯇꯥꯍꯩꯗ꯭ꯔꯕ ꯄꯥꯎ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗꯁꯨ ꯃꯤ ꯃꯌꯥꯡ ꯂꯩꯕꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯣꯠ ꯅꯩꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏꯅ ꯌꯧꯔꯛꯂꯦ꯫ ꯏꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯗꯕ? ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯇꯨꯅ ꯆꯍꯤ 10 ꯍꯦꯟꯅ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕꯗꯨꯕꯨ ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯋꯥ ꯂꯣꯏꯅꯔꯦ ꯈꯥꯏꯅꯔꯦ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ ꯁꯤꯖ, ꯀꯔꯤ ꯑꯃꯨꯛ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯏꯆꯦ ꯈꯔ ꯍꯥꯜꯂꯝꯂꯒꯦꯀꯣ꯫ ꯉꯥ ꯒ꯭ꯂꯥꯁꯇ 30 ꯑꯣꯟꯕꯁꯤꯗꯤ ꯇꯥꯡꯃꯜꯂꯤ, ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯗꯅ ꯃꯈꯨꯠꯁꯤꯡꯗꯣ ꯌꯥꯎꯁꯤꯜꯂꯛꯂꯤꯕ꯫ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥ ꯃꯇꯞ 10 ꯄꯤꯕ ꯑꯃ ꯍꯦꯛ ꯎꯝꯂꯒ ꯆꯥꯊꯣꯛꯄꯗꯨꯗꯤ ꯀꯔꯤꯝꯇ ꯄꯥꯝꯃꯨꯅꯗꯦ꯫ ꯐꯠꯇꯕ ꯄꯣꯠꯇꯨꯗꯤ ꯏꯖꯠ ꯂꯩꯅ ꯆꯥꯔꯤꯅꯦ꯫ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯂꯝꯕꯤꯗ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯁꯅꯥ꯫ ꯊꯥꯗꯣꯏ, ꯇꯥꯔꯤꯕ꯭ꯔꯣ? ꯏꯃꯥ ꯂꯥꯛꯂꯦꯁꯦ, ꯉꯥꯁꯦ ꯂꯧꯁꯤꯜꯂꯔꯣ꯫ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯆꯠꯄ ꯊꯣꯡꯕ ꯊꯦꯡꯈꯤ ꯇꯥꯔꯦ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯄꯨꯔꯛꯎ꯫ ꯏꯃꯥ ꯏꯪꯈꯣꯜꯗ ꯉꯥꯏꯍꯥꯛꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯃꯈꯣꯡ ꯁꯦꯡꯂꯨꯒꯗꯕꯅꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯟ ꯇꯧꯕꯁꯨ ꯇꯜꯂꯤ, ꯏꯪꯈꯣꯜꯗ ꯉꯥꯏꯍꯥꯛ ꯂꯦꯡ ꯑꯣꯠꯇ꯭ꯔꯗꯤ ꯑꯌꯨꯛꯁꯤꯗ ꯍꯨꯃꯥꯡ ꯀꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯅꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏ ꯊꯣꯔꯛꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯗꯨꯅ꯫ ꯊꯥꯗꯣꯏꯅ, ꯏꯃꯥ ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯁ ꯉꯥꯁꯤꯗꯤ ꯌꯥꯝ ꯇꯦꯛꯏ, ꯍꯥꯎꯔꯅꯤꯗ꯫ ꯉꯔꯥꯡꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯍꯦꯛꯄ ꯂꯩꯕꯗꯨꯒ ꯊꯣꯡꯂꯨꯔꯒꯦꯀꯣ ꯏꯃꯥ꯫ ꯁꯅꯥꯅ, ꯍꯣꯏ ꯆꯪꯉꯣ, ꯏꯕꯨꯡꯉꯣ ꯆꯥꯕ ꯅꯪꯂꯔꯣꯏ꯫ ꯂꯨꯄꯥ 30ꯅꯤ ꯒ꯭ꯂꯥꯁ ꯑꯃꯗ, ꯆꯔꯥ ꯑꯃ ꯆꯥꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯒ꯭ꯂꯥꯁ 2ꯈꯛ ꯂꯧꯔꯛꯄꯅꯤ ꯏꯃꯥꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦꯁꯤꯡ ꯑꯃ ꯁꯅꯥ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯒꯦꯠꯂꯣꯝꯗꯒꯤ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯁꯅꯥ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯆꯦꯕꯦꯝꯃ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯀꯦꯊꯔꯒ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯣ? ꯀꯥꯈꯠꯄꯤꯔꯛꯑꯣ, ꯃꯣꯔꯥ ꯁꯣꯝꯗ ꯆꯥ ꯊꯛꯈꯤꯁꯤ꯫ ꯑꯩꯁꯨ ꯊꯛꯇ꯭ꯔꯤ, ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗꯪ ꯌꯧꯔꯨꯔꯒ ꯐꯝꯂꯝꯃꯤꯅꯤ꯫ ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯏꯆꯦꯕꯦꯝꯃꯗꯤ ꯁꯨꯝ ꯅꯍꯥꯕꯨ ꯑꯣꯏꯊꯣꯔꯛꯂꯦꯗ꯫ ꯀꯔꯤꯕꯨ ꯆꯥꯒꯦ? ꯏꯁ ꯐꯤ ꯃꯆꯨꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯏꯆꯦꯕꯦꯝꯃꯅ ꯁꯦꯠꯇꯣꯔꯛꯄꯁꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤꯀꯣ, ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯁꯤꯅ ꯍꯦꯜꯂꯤꯗ ꯏꯟꯊꯣꯔꯛꯂꯀꯥꯟꯗ ꯃꯒꯨꯟ ꯂꯩꯅ ꯐꯖꯕ꯫ ꯅꯨꯡꯁꯤꯅ, ꯁꯅꯥ ꯅꯆꯦꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯝ ꯆꯥꯔꯤ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯁꯨ ꯑꯩꯅ ꯍꯣꯠꯅꯗꯅ ꯅꯍꯥ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯐꯤꯁꯦ ꯅꯍꯥꯟ ꯋꯥꯡꯈꯩ ꯑꯦꯝꯄꯣꯔꯤꯌꯝꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯔꯥꯅꯤ ꯐꯖꯕꯒ ꯐꯅꯦꯛꯀ ꯁꯦꯠ ꯃꯔꯨꯞ ꯍꯧꯒꯗꯧꯔꯤ꯫ ꯅꯃꯧꯒꯤ ꯑꯃ ꯃꯤꯡ ꯄꯥꯟꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯨ ꯂꯥꯛꯄ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯏꯃꯧ ꯑꯃꯠꯇ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯏꯆꯦꯒꯤꯗꯤ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯗꯤ ꯏꯅꯥꯎꯗ ꯍꯦꯛꯇ ꯇꯥꯕ ꯋꯥ ꯇꯥꯅꯐꯝꯁꯦ꯫ ꯁꯅꯥꯅ, ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯉꯥꯡꯗꯨꯕꯨ ꯏꯆꯦꯃ? ꯃꯍꯩ ꯃꯁꯤꯡꯅ ꯀꯝꯗꯧꯕ? ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯂꯨꯁꯤꯒꯦ? ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ, ꯏꯆꯥ ꯕꯤꯃꯣꯜꯒꯤ ꯏꯃꯧ ꯂꯥꯛꯇꯧꯔꯕ꯫ ꯑꯗꯨꯗꯤ ꯃꯔꯨꯞꯇꯣ ꯕꯤꯃꯣꯜꯒꯤ ꯆꯥꯛꯀꯧꯕꯗ ꯏꯃꯧ ꯁꯦꯠꯅꯅꯕ ꯌꯥꯎ ꯇꯥꯔꯦꯗꯅ ꯍꯥꯏꯗꯅ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ, ꯏꯕꯦꯝꯃ ꯅꯃꯥꯆꯧꯕꯤ ꯂꯥꯛꯂꯤꯌꯦ꯫ ꯆꯥꯗꯣ ꯀꯞ 2 ꯈꯛꯇ ꯁꯦꯝꯃꯛꯎ꯫ ꯏꯆꯦꯁꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯒ ꯃꯍꯥꯎ ꯇꯪꯍꯟꯒꯗꯕꯅꯤ꯫ ꯁꯅꯥꯒ ꯅꯨꯡꯁꯤꯒ ꯃꯣꯃꯣ ꯅꯣꯛꯏ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯅꯨꯡꯁꯤꯅ, ꯁꯅꯥ ꯏꯃꯧꯁꯦ ꯀꯝꯗꯧꯕ? ꯄꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯩꯔꯕ꯭ꯔꯣ ꯃꯤ? ꯂꯨꯍꯣꯡꯕ ꯐꯅ ꯀꯨꯏꯈ꯭ꯔꯦꯅꯦ꯫ ꯐꯩꯌꯦ ꯏꯆꯦꯕꯦꯝꯃ, ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯩꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯩꯅꯁꯨ ꯃꯇꯝ ꯈꯔ ꯃꯁꯥ ꯋꯥꯏ ꯁꯪꯅ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯇꯛꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯈꯪꯅꯔꯒ ꯂꯧꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯈꯔ ꯀꯨꯏꯅ ꯃꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯈꯤꯁꯅꯨ ꯍꯥꯏꯗꯅ꯫ ꯃꯌꯨꯝꯗꯁꯨ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯛꯇꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝꯅꯕꯨ ꯍꯩꯃꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯂꯩ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯉꯤ꯫ ꯊꯣꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯄꯪꯍꯥꯎ ꯍꯥꯎꯇꯕ ꯑꯣꯏꯗꯦ꯫ ꯑꯩꯅ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦ ꯍꯩꯇꯕꯗꯨꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯜꯂꯕꯅꯤꯅ ꯍꯩꯇꯕꯗꯣ ꯑꯩꯅ ꯍꯩꯅꯕ ꯇꯝꯕꯤꯐꯝ ꯊꯣꯛꯂꯦ꯫ ꯏꯆꯥꯒꯨꯝꯕꯅꯤ, ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯤ, ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯩꯖꯔꯛꯁꯅꯤ꯫ ꯅꯨꯡꯁꯤꯅ, ꯐꯅꯤꯗ, ꯑꯩꯈꯣꯏ ꯁꯨꯔꯅ ꯄꯥꯝꯃꯤ ꯈꯟꯕ ꯏꯃꯧꯅꯕꯨ ꯁꯣꯏꯕ ꯍꯧꯅꯗꯦ꯫ ꯃꯥꯁꯨ ꯅꯪꯒ ꯆꯥꯟꯅꯒꯗꯕꯗꯣ ꯈꯜꯂꯤꯕꯅꯤ꯫
Aidi luhongbada ukibadudagi udri. Ngasidi yeng tare. Naknarasu hekta lakpa ngamde. Sana warauno. Mamaw na cha puthoragi. Ima chawbe cha. Imawgi cha sibo onthok na thuna lolakreda. Ima chawbe akhoi ima ayukta thakidabagi ima ibanigi saruk leiba adu adum puthoraklabane. Sanana. Ibema nama chawbi se ngasidi ima na pharabane. Thabak ko onthok na chinjakrabane. Ado surdi iru mai thajakrabaro. Mamawna. Hoi ima loisiliye. Ngasidi kharanga na chatkani su hai. Hoi chango loisinjaruro. Ado ibema madi ngakha ngangaudo kaya pamdabani. Noini gi yerumla karino horo. Aduga ne nangsu chak oina surna chabaduda khara yaw horo. Ima di watli. Horen ima ga amuk chaminarasi. Hoi ima changna mauna khumlamki. Nungshina. Sana imau se machin makha mingawla kau nungsi. Masaksu ing tapi. Aidi ngarang du aikhoi department ki tomchau hoida thabak ama chatlubani. Moi thangnabagi kwagi tukanduda moi mau macha kharane lesabi macha kharane punsilaga phi yenglira kaino as adu ubada ichanu papok pai khoise matha sarurabani sana. Haima kai urak lage ne ichema. Hai su hai bani haujik se mausu lesabi su chapmanare. Fije chaksa khandokpo bungamdreda. Adune maunabu helida. Akhoi pamjadaba lemjadaba firol ngaktani moina setli chari badu. Marang bi fi machet ama sechile kwa ama umsile masamana duna kari machu mamenu khangde. Lesabi machana setpana pangse setpani as tallibu chanabi ne na honglakliba mayam se ubada. Khunok chanok thaksi khasi na yaujadriba angang singse mitnaba mau yamna leire. Ichema ai susi gi matang sida gwari yamna sananingduna leirami Khabar dasu nong mata kangde maugi wathok mayam sina. Sigi marak sida aikhoi lamdam sigi chatnabi su kanna khumang sakhalai. Awun pot yamdabagi otpi neibiba nupa singna mayumgi nupi thawoi biraktaba ngaujaba pambi mauna singa marup oina tina khalakpa. Mau maraktasu imung amada khenaba lerakpa mayamse haujik semdo haudradi aikhoi tungda yam waranibo. Chumi sana thainagi matamdo haujik tamba yadre. Nupi oiro nupa oiro lairiki mangal fazana fanghalaga achum maran khanghanba masagi senthok lambi leiraba matamda yung kai panbagi chatnabi asigumba mayamse semdokpa darkar yam oiribo. Nungsinarabani haiduna nganta mayum panthokle nungsibana di puk thanba yadabanina kuide phajadaba khon sijinarakle adudagidi adum haurene imung mahilangba. Macha yausilakani moigi punsido nungaifam khangdaba haibado adum haurabani. Wata padaba imungda thokluragana mane makuna takpi tambiduna yengsinbiduna mana manil nainade. Aduna taba singsidine yamna waraba uibo angangoina. Sanana ichema sisu si oire. Aikhoi lamdam sida ahun potki ithak amasu kanna haurakli. Aidi pamjakhidre karibu kanagadabano. Adugi saruk angang singbu mi oidaba yade haiduna matam leiringaida question senabidana sembibana phaiko. Aidi aikhoi imaugi luhongbada ahenba pubirakanu haiduna thingi. Aigida su loina leijai yum amagi poti. Aigida leitaba darkar oiba moina sijinagadabado adu khaktang puhalai. Nungshina haigadabani haujik matamsi lam marang kaidre thampham leinadadana mang taduna sijinafam khangdana mangbosu kayani. Pot singdugi mahutta hayeng moigi tungi chauthokpa yanaba malchang ama mafam khangna lepsinbibana phai. Adudi wari su nungairi iche su amuk yaurage ngasi nong nini sida paw khanghalake ko chanabagido yam kena sasiko namboldagi ni nipi machado private school amada oza oiri male nahan moi mani amagi usop lakpada thengnabani mayamna su phai hai aina su hek ubada pamjaba haibado thoi. Sanana ichebe mabimol na di yarabro. Nungshina yare masana thiyu yadrabanina nahan usop numituda aikhoi thoibi chaga tawraga sandhyada bimolga achapo chamina rui hai masak yeng halurabani. Sana ichena bu pamjarabadi hairurasi kaino mauthi ba haibasisu araiba nateko masak phazarena hekta yapote yum koigadaba mama mapana phazana warak watemba thakha khangba haibasidanabu kayami mangthokande. Nungshina nini humni sida numit afaba ma yenglaga paw hairake
Moi manesing amadadi pau haikrabane aikhoi lakani angang nupi machadugi pukning khangdoklo haidana. Sanana phare iche yobiro aisu ingkholda napi ngai hak senglokige haksang sajen oina. Sandhya wairamgi matamni. Sanana Ibema ima chak mai thagalam lage dup thang mai katpado loiraga chakhumda changlako. Thadoina hoi ma ai adum thongge kuiroye. Kuina changani haibagi thongba nateda. Ima sunaha oiri pali khara pujakhige tawbani. Imongna seba phamandana ima tholemi. Thadoi noki. Khoi ima sidi sur changlai. Ima Thadoina khumlai. Ima chakhumda changkhibada ngairi bane tamo. Sur chakhumda changlai. Mama na chak thongba ubada. Ngasidi imagi paliro. Nokladuna phagi tawraki. Kari ensang thongdoino ima. Suti do yarabane. Thadoiga imaga firo leiba hoba yarani. Ado Delhi, Virdaban, Jaipur yare ko. Horen ticket book ta horage. Imagi Aadhaar card to puthopiro. Sanana Hoi maroi se khara malau. Aadhaar card to horen ibe madapirake. Hawai se sok heta tawshillage. Aduga bora ama hoge. Thaina aikhoi ini amagi leibaki uyanda hawai futlaga nakupina thau yeiraga sok tawbodo haubanida. Hayengdi kaitheldagi leibaki uyan amatabu leirake. Haujikangi akambi athubi se sinaga leibaki uyangi mahaudu henjinya poteda. Mamau nupi changlagi. Ima sok se ai tawra ora. Surna chak se imana da thongli se karigino. Nangdi nungaire ne. Tawbagi budi imana thongbani yamna heli hauba. Ai khutsa hamuge. Imanoini Delhi chatpagi kenanaba setnanaba khanaro mathang thada chatladabane Delhi koine do. Sanana is imauda adumai haya bra sakthiba. Imana thongjage na thonglini. Hawina imauna thongba kangsoi ironba. Hayengkai khangni ma pijagumsi imaugi ironbado. Haiduna mani mamau nokminai. Surna Ho aigi michang laijadre mamauna henkhre nungsiba. Laiwa jadu mantra bu tawshin khrabra khangde. Haiduna harauna nokcharaga thoki. Thadoina aikhoi mantra ga haijade ko haiduna nokhawi. Thadoina mamada as image insang manamse chakpula meda. Yongsak singju se ai tolak lage ima. Hoi tolo lombaga su thau ko chamtruk su leibani achambani plate ta hapao. Surna yamna pamjabani. Ima chak thiba horak lage. Bora se yarani da ko. Numidangi thabak inkhang loishinba loiraduna thadoi magi kada mamagi Aadhaar puraduna changlai. Tamo imana numit thaban aphabasu khara yengu hairakpane. Hoi yengsi. Kari numitana ahongba ticket lairi jano. Thadoi aikhoi imase nungsidra. Nangbuna ne moksi nungsidra haibane. Sur ticket check tawna laknaragi. Thadoi makhutta cream taina nungsiye imadi yamna tamodagi su hele. Surna ado imana haraunaba aikhoi yam kuina sumaina leiba yadre. Hadak koiruraga halakpadadi masugi ningtha semjin sajinba hauhalasiko. Aina haigadabadi nangsu aisu yarikai imana yadaba thabak tawgumsiko. Imagi apambado aigisu apambani. Aina nangse pami khangba numitudagi nangbu magi mamauni haidana harauna mi khudingmakta wari sajarini. Imagi apampamda loina thadoklaga. Aduna haiba chatlagena khangba ngamponte. Aina final exam loishin kisanu haidana thingdana thamini. Thadoina aisu loina khangida tamo. Aisu aigi yumda lehoriba imadudagi su hena luna khanjaribani. Ado tamo Delhi chatringaida aikhoi yumda nongma aikhoi puna chatlugadabani haidana ngasai imana pankhibani. Surna hoi chatlusi. Handak second Saturday suti da. Ado nang nongma nini lerake hairasu imada hanghau aigidi yarabani. Ado nangi khutsina green tea sabung tawbado kap amaga puthorakladi phakranida. Madu thaklaga yam onda nungaina pukkase iyang nungaina tumkhidau mali. Chini yaudabani ko. Nungsina nangna lonbaduna adum thumjarani. Yam chaman kramale ngasidi hairaga phamungda longkhak longna amuk tingthok isur. Thadoina as
Imana amuk kaidore hanglaklani. Ikaijakre masi nupase. Yam nusina lonba cha ka haidana amuk tawsilae. Ngasai yongchak singju dusu aina totpane adudi hautro. Haugatlaga chakhumlomda chatki tawi. Surna. Hauziki sasina ai khaktangi nungsiba oiradauba. Ngasai singju duna aikoi pulapki. Thadoi nokfet tawraga thongjin kanthoki. Sana tumning basu faudi haiduna phamungda phamduna khabar amuk yengduna lei. Khabar yengjabagi wani wakhal di nungairi. Kari kari fi setlaga chanagadage pusige khanduna phane ka chanaba fisu leirugadaba imogina kari kari leigi haidoiba haina. Ahal laman gi paurong ningsinglagi. Hayeng na chana mau laklaga maraina nungaijani haiba. Wahai singsigi wahanthok haujik naha oiringai nacha semhau wahau takpihau tambihau moigi matam kaithokpihau hayeng moina afabo oiraklabadi madugi nungaiba mangjakhiba mamaldo adum halakani haiba oirame. Chumkhreda thainagi pauro singse khara khara tumninglakpa dauna tawre haiduna hipthare sana. During evacuation, leave your hand luggage. Flight manungdani. Ibungo aikoi post singse surabro. Wakhal siam langtak nei flight manungda famna handbag to tampakta thamduna bag to hangdoktuna che sang surabra su yengli. Khara hek pakhat kanbal sisu aigi hauna bini. Wakhal di laita de. Harau basu fawi nungai basu poi. Plane lengli tawrakle. Air hostess singna belt phabra haina check tawba loikre. Aikhoi gi plane nungai ba asaga loinana atiya tamna paikhatli.